Thamoi magi mapau pal ama landuna thamoi amada chatkrabra. Nungshi magi khonjel thamoi amada sutarabra. Nungshi magi mami tapna sutaraklabra. Kirudaba ngamludre pakhataba suphangamdre. Pumnamak oiradra maral kundo magi maral. Natraga nungsi mapau puba nungsi khangdaba thamoi magi maral. Wahai aduna thamoi mabu hena sanabirabra. Nupa ado tapna nongkhalagtuna yinglai. Leichil maso hugatkiduna tapna chathoki. Luching maso hugatkri leichil tapna. Tumluro. Hairam maso magi phamang aduda kakri. Luching maso tapna sophadada phamthai. Makok aduna ngathaduna. Aigi asengba saklon mana khangkraba. Aibu kauhalubana pharadra. Madu yaroi. Ai kauhanbasu pamdre. Khangkraba dudi aduma khangnasanu. Masina maram oiduna aibu nungshina basilaktabasu yai. Aibu hangkoina koina chatkibaduna hena aina pami. Hairapsu yinglui nupi mahakbo tapna mon khangnaduna tumthaki. Somdana loya ngakna. Kaino haise nangbu hatnaba tanaraba angangba mamit. Shit nangbu sokini jiksina layo. Tapna nangna wakhal dadribasingado aina tahangani. Tanusu nupa mabu yenglaktuna makok ado taplap nomi. Gyan lakpada ahing ni khanglakli pakhatna. Loya haidai pungse thenge kamai tawduino ayung kamai handuino. Thilamagi lao nangna thanta thabasu yaroi. Nangna thanta koicha chatpasu yaroi. Nangi phone di log hango ahigi number hairamge. Thaba machakadaba lairadi aingonda hana pau phawramo. Tanu masu ngakli phone gi log to hangi. Loya magi number set tawsillaga tholo lao thilamagi. Aduga nangonda mi amana phanaba hotnarakle hairabsu nangna hatlamba mamit angangbagi wafamse kanada suhaiganu. Supnagi nang ai natana atopa amtada khanghanba yaroi. Karigumba khanghankraba nang awaba tagani. Mingdu kaiba. Tanu loya nokfe tawduna lao. Atopa gari am thawdoktuna tanu mahakpu thinbiri. Tanuna asida khambiro. Loya su khami. Tanu thonga do hangdaklaga kumthakre. Amuk hana thingchilamge tawringai nupaduna. Nasana nasa cheksalo. Nangna cheksinba ngamoi hairagana aigidi sokhanba yade. Aduna aigi nakta laitaba. Tanu thonga do gam thingchilamaga is so fair. Hairamduna masu nokfe tawni changki. Loya na amaromdani mana amaromda khallaga noklibani. Ahing aduna thenglabada pari masu masada nanthokduna chatkinaba lambi thirai. Adubu naitaba doctor da natta security sing adusu tumda sanglibani. Khabasu morning tabani adubu numidang asigi matam asidasu hanba laite sangli kari maramgi adudi parigi. Pari thong ado hangdoknaba tawbani adubu thong adudi mapandagi lonsilduna leiramli. Pumnamak masana sarangda kisum sangda changjarakpaga chap manakre. Pari mathanata karamna nanthokani. Ahidi kutlaisu ningthina yaudre. Ahi mapam asida siba tarabra. Adum matha sari ngai tanja aduda. Opa nanthopam thirira. Pari khangna masigi nupija aina hujik. Nupi ada makuthilai. Tu thongnau asidagi mi chongthaba yabani. Pari yam thuna hogatuna thongnauram adumna changsilli. Kharadi wangli nupi aduda yenglaaga. Thank you. Hairam thongnau adudagi phan chongthakre nupi adusu nokmi lehawi. Pari makhadada makroda khajiti shinki mali. Adubu madu phazillaga nahan mana chongthakiba uhal adu tamna lai. Nakan yetlom kirup yengladuna uhal adu kaduna chongthokre. Chauraba sorok aduda mathanata gam lai. Kana amasu uge phanglaroi. Yamna thengkre. Somda sukhaba room CHEKLA pada pari leiramdraba do ure. Masagi pakhatpada pathaduna nokmi adum thoklai. Mapan ado yaurabada yamna thuna. Mamangi mafam ada tamna lakladuna. Khaba irai laina wal ado kanthorakle machindasu. Nangbu lemna di tharoi ina. Haina yam thuna lai. Pari di mijamni. Tapna chinbui chatlasu.
ꯑꯗꯨꯕꯨ ꯈꯥꯕꯅ ꯃꯤꯀꯨꯞ ꯑꯗꯨꯗ ꯌꯧꯈꯤꯕꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞ ꯂꯩꯔꯦ꯫ ꯄꯥꯔꯤ ꯈꯪꯅ ꯃꯅꯤꯡ ꯍꯜꯂꯤ꯫ ꯃꯥꯒꯤ ꯂꯤꯛ ꯄꯨꯊꯣꯔꯛꯇꯨꯅ ꯊꯥꯡꯁꯥꯡ ꯑꯗꯨ ꯑꯣꯟꯈ꯭ꯔꯦ꯫ ꯄꯥꯔꯤꯅ ꯋꯤꯖꯥꯔꯗ ꯑꯣꯏꯔꯁꯨ ꯆꯪꯁꯤꯜꯂꯛꯄ ꯃꯤꯀꯨꯞꯇ ꯃꯆꯤꯠ ꯇꯥꯅ ꯀꯛꯀꯅꯤ꯫ ꯈꯥꯕ ꯅꯣꯛꯇꯨꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯏ꯫ ꯄꯥꯔꯤꯁꯨ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯌꯥꯅꯕ ꯍꯣꯠꯅꯩ꯫ ꯑꯣꯟꯅꯅ ꯈꯥꯕꯅ ꯄꯥꯔꯤꯒꯤ ꯃꯈꯨꯠ ꯑꯗꯣ ꯄꯥꯏꯗꯨꯅ ꯂꯦꯛꯊꯔꯛꯏ꯫ ꯄꯥꯔꯤ ꯆꯩꯅꯥ ꯈꯥꯡꯅ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯀꯩꯒꯤꯅꯣ? ꯅꯈꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯆꯪ ꯆꯪꯉꯣ ꯍꯥꯏꯗꯨꯅ ꯁꯦꯝꯂꯛꯈꯤꯕ ꯅꯠꯇ꯭ꯔꯥ? ꯈꯥꯕ ꯅꯣꯛꯇꯨꯅ ꯅꯈꯣꯏꯒꯤ ꯃꯤꯆꯪ ꯑꯣꯏꯔꯛꯂꯕꯁꯨ ꯗꯥꯏꯃꯟ ꯑꯗꯨꯕꯨꯗꯤ ꯄꯥꯝꯃꯤ꯫ ꯀꯗꯥꯏꯗ ꯂꯩ ꯈꯪꯕ꯭ꯔꯥ? ꯅꯈꯣꯏꯅ ꯄꯥꯏꯕ꯭ꯔꯥ? ꯃꯇꯝ ꯀꯨꯏꯅ ꯑꯩꯈꯣꯏꯅꯁꯨ ꯊꯤꯔꯛꯂꯤꯕ ꯄꯣꯠꯁꯛ ꯑꯗꯨꯅꯤ꯫ ꯅꯈꯣꯏꯗ ꯃꯗꯨꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯈꯥꯕ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯥꯔꯤꯒꯤ ꯈꯗꯥꯡ ꯄꯥꯏꯔꯒ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯤꯠ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯄꯥꯔꯤ ꯃꯃꯤꯠ ꯑꯗꯣ ꯆꯦꯟ ꯑꯣꯏꯁꯤꯜꯂꯤ꯫ ꯅꯃꯤꯠꯇꯣ ꯄꯥꯡꯉꯨꯅꯦ꯫ ꯅꯪꯅ ꯇꯧꯒꯦ ꯍꯣꯠꯅꯔꯤꯕꯗꯣ ꯑꯩꯅ ꯏꯔꯥꯏ ꯂꯥꯏꯅ ꯉꯝꯍꯟꯒꯅꯤ ꯁꯤꯔꯥ? ꯍꯥꯏꯅ ꯈꯥꯕꯕꯨ ꯂꯥꯛꯇꯨꯅ ꯏꯟꯊꯣꯛꯈ꯭ꯔꯒ ꯊꯥꯡ ꯑꯗꯨꯅ ꯌꯥꯟꯈ꯭ꯔꯦ ꯄꯥꯝꯕꯣꯝꯗ ꯃꯆꯦꯠ ꯑꯃ꯫ ꯈꯥꯕ ꯁꯥꯎꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯄꯥꯔꯤꯒꯤ ꯊꯥꯡ ꯃꯨꯟꯈ꯭ꯔꯦ꯫ ꯃꯁꯥꯗꯣ ꯏꯐꯥ ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯈꯥꯕꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯍꯥꯠꯂꯕꯁꯨ ꯉꯝꯃꯤ, ꯑꯗꯨꯕꯨ ꯑꯩ ꯑꯗꯨꯃꯛꯇꯤ ꯇꯧꯔꯣꯏ꯫ ꯄꯥꯔꯤꯁꯨ ꯁꯥꯎꯅ ꯌꯦꯡꯂꯛꯏ, ꯑꯗꯨꯕꯨ ꯅꯪꯍꯧꯗ꯭ꯔꯦ꯫ ꯃꯤꯠꯂꯨ ꯑꯗꯨꯅ ꯄꯥꯔꯤꯒꯤ ꯋꯥꯈꯜ ꯄꯨꯝꯕ ꯂꯥꯛꯁꯤꯟꯗꯨꯅ ꯃꯥꯕꯨ ꯈꯥꯕꯒꯤ ꯈꯨꯕꯥꯛꯅꯨꯡꯗ ꯊꯝꯈ꯭ꯔꯦ꯫ ꯈꯥꯕ ꯇꯞꯅ ꯅꯈꯣꯏꯒꯤ ꯃꯐꯝꯗ ꯇꯧꯕ, ꯅꯈꯣꯏ ꯈꯪꯕ, ꯅꯈꯣꯏꯒꯤ ꯈꯟꯅꯕ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯅꯥꯀꯣꯡ ꯌꯧꯍꯜꯂꯛꯀꯗꯕꯅꯤ꯫ ꯅꯈꯣꯏꯅ ꯁꯥꯕ ꯃꯔꯨ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯣꯏꯔꯕꯁꯨ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ꯫ ꯌꯥꯗ꯭ꯔꯕ ꯅꯪꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯤꯁꯛ ꯑꯗꯨ ꯐꯥꯎꯕ ꯍꯥꯠꯇꯣꯛꯄ ꯌꯥꯏ꯫ ꯍꯥꯏꯅ ꯄꯥꯔꯤꯕꯨ ꯇꯞꯅ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯄꯥꯔꯤꯁꯨ ꯑꯗꯨꯃꯛ ꯂꯝꯕꯦꯜ ꯑꯗꯨꯗ ꯆꯠꯈꯤ꯫ ꯈꯥꯕ ꯅꯣꯛꯇꯨꯅ ꯅꯣꯏ ꯑꯇꯩꯅ ꯀꯤꯗꯨꯅ ꯂꯣꯠꯂꯤꯉꯩ ꯂꯥꯟꯗꯤ ꯑꯩꯅ ꯂꯣꯏꯕ ꯇꯥꯔꯦ꯫ ꯑꯍꯤꯡ ꯑꯗꯣ ꯁꯨꯝ ꯍꯧꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯨꯆꯤꯡꯕ ꯇꯞꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯂꯩꯆꯤꯜ ꯂꯩꯔꯝꯗ꯭ꯔꯦ꯫ ꯋꯥꯈꯜꯗꯁꯨ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯃꯔꯤ ꯃꯔꯤ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯃꯈꯥꯗ ꯍꯥꯊꯨꯅ ꯆꯦꯟꯊꯔꯛꯏ꯫ ꯆꯥꯛꯈꯨꯝꯗ ꯍꯥꯟꯅ ꯆꯪꯂꯛꯄꯗ ꯂꯩꯆꯤꯜꯒ ꯔꯤꯅꯥꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯄꯥꯈꯠꯄ ꯃꯤꯠꯌꯦꯡꯅ ꯇꯝꯊꯣꯛꯈ꯭ꯔꯕ ꯖꯥꯠꯂ ꯍꯥꯏꯅꯁꯨ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯂꯛꯏ꯫ ꯂꯩꯆꯤꯜꯁꯨ ꯑꯣꯟꯊꯣꯔꯛꯄ ꯃꯤꯀꯨꯞꯇ ꯍꯦꯛꯇ ꯎꯔꯨꯔꯦ ꯅꯣꯛꯅꯤꯡꯉꯤ ꯃꯇꯧ ꯑꯗꯨꯗ꯫ ꯆꯪꯁꯤꯜꯂꯛꯂꯒ ꯆꯧꯀ꯭ꯔꯤ ꯑꯃ ꯆꯤꯡꯊꯣꯛꯂꯒ ꯐꯝꯃꯤ꯫ ꯂꯩꯆꯤꯜꯅ ꯌꯦꯡꯂꯛꯄꯁꯨ ꯉꯥꯏꯔꯤ꯫ ꯍꯦꯛ ꯌꯦꯡꯂꯛꯄꯒ ꯃꯈꯨꯠ ꯃꯁꯥ ꯇꯧꯗꯨꯅ ꯇꯝꯈ꯭ꯔꯕ ꯍꯥꯏꯅ ꯍꯪꯉꯤ, ꯑꯗꯨꯕꯨ ꯈꯨꯝꯕꯤꯔꯛꯇ꯭ꯔꯦ ꯅꯨꯄꯤ ꯑꯗꯨꯅꯗꯤ꯫ ꯂꯨꯆꯤꯡꯕ ꯄꯥꯈꯠꯄ ꯑꯗꯨꯅ ꯊꯃꯣꯏꯗ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯔꯤꯅꯥꯅ ꯅꯪꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯔꯦ? ꯁꯨꯔꯨ ꯁꯨꯔꯨ ꯅꯩ ꯂꯩꯔꯤꯁꯤꯕꯣ ꯁ꯭ꯋꯥꯏꯁꯤꯗ? ꯏꯃꯥ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯇꯧꯔꯝꯕꯅꯤ꯫ ꯋꯥꯍꯩ ꯑꯗꯨꯗ ꯂꯨꯆꯤꯡꯕ ꯃꯃꯥꯕꯨ ꯌꯦꯡꯂꯛꯏ꯫ ꯅꯣꯛꯄꯁꯨ ꯅꯣꯛꯇ ꯂꯩꯕ ꯑꯗꯨꯗ ꯍꯥꯏꯗꯣꯛꯂꯕ ꯖꯥꯠꯂ ꯈꯟꯈ꯭ꯔꯦ꯫ ꯀꯩ ꯋꯥꯅꯣ? ꯅꯠꯇꯦ, ꯅꯪꯕꯨ ꯍꯣꯁꯄꯤꯇꯥꯜꯒꯗꯨ ꯆꯠꯇꯨꯅ ꯈꯔ ꯌꯦꯡꯁꯜꯂꯨꯅꯦ꯫ ꯑꯁꯨꯝꯅ ꯊꯥꯗꯣꯔꯛꯄ ꯀꯨꯏꯔꯦ꯫ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯑꯁꯤ ꯂꯣꯏꯈ꯭ꯔꯒꯗꯤꯅꯦ ꯏꯃꯧꯒ ꯅꯪꯒꯅ ꯃꯄꯨꯡ ꯑꯣꯏꯅ ꯄꯥꯟꯅꯔꯣ꯫ ꯋꯥꯍꯩ ꯑꯗꯨꯗ ꯊꯀꯠꯂꯝꯕ ꯆꯣꯡꯂꯝꯕ ꯊꯃꯣꯏ ꯃꯥꯒꯤ ꯃꯤꯍꯨꯜ ꯍꯟꯊꯔꯛꯂꯦ꯫ ꯋꯥꯈꯜ ꯂꯥꯛꯂꯦ꯫ ꯂꯩꯆꯤꯜꯁꯨ ꯆꯪꯁꯤꯜꯂꯛꯂꯒ ꯆꯥ ꯑꯃ ꯄꯤꯁꯤꯜꯂꯛꯏ꯫ ꯇꯞꯅꯁꯨ ꯍꯥꯏꯔꯛꯏ, ꯊꯛꯑꯣ꯫ ꯑꯩꯕꯨ ꯍꯥꯏꯒꯗ꯭ꯔꯣ? ꯃꯤꯅ ꯑꯗꯨ ꯐꯖꯅ ꯍꯥꯏꯔꯒ ꯑꯩꯕꯨ ꯋꯥꯈꯜ ꯌꯥꯎꯗꯕꯩ ꯇꯥꯏꯞꯇ꯫ ꯍꯥꯏꯅ ꯅꯣꯛꯐꯦꯠ ꯇꯧꯁꯤꯜꯂꯝꯃꯤ꯫ ꯅꯥꯟꯊꯨꯍꯧꯔꯦ ꯅꯨꯄꯥ ꯃꯥꯗꯤ꯫ ꯊꯃꯣꯏ ꯅꯥꯟꯊꯨꯍꯧꯔꯦꯗꯣ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯅꯨꯄꯤ ꯃꯥꯒꯤ ꯃꯃꯤ ꯊꯃꯣꯏꯗ ꯇꯥꯈꯤꯕꯅꯤ ꯍꯥꯏꯕꯗ ꯑꯔꯥꯟꯕ ꯑꯣꯏꯔꯣꯏ꯫ ꯉꯁꯤꯁꯨ ꯃꯤꯅꯣꯛꯇꯨꯅ ꯊꯃꯣꯏ ꯑꯗꯣ ꯆꯤꯡꯗꯨꯅ ꯄꯨꯈꯤꯕꯒꯨꯝ ꯈꯜꯂꯨꯏ꯫ ꯀꯔꯤꯒꯤ ꯂꯥꯡꯗꯦ ꯅꯪꯒꯤ ꯏꯁꯧ? ꯀꯔꯤꯒꯤ ꯈꯠꯅꯕ ꯍꯧꯗꯦ ꯍꯧꯖꯤꯛꯀꯥꯟ? ꯍꯧꯔꯛꯎ ꯅꯪꯒꯤ ꯈꯠꯅꯕ, ꯂꯥꯡꯉꯛꯎ ꯅꯪꯒꯤ ꯏꯁꯧ꯫ ꯂꯥꯞꯊꯣꯛꯅꯕ ꯅꯐꯝꯗꯒꯤ ꯃꯗꯨꯗꯤ ꯅꯠꯇ ꯀꯔꯤꯒꯤ ꯇꯝꯂꯤ ꯅꯨꯡꯁꯤ ꯃꯤꯅꯣꯛ? ꯀꯔꯤꯒꯤ ꯎꯠꯂꯤ ꯅꯨꯡꯁꯤ ꯃꯇꯧ? ꯂꯨꯆꯤꯡꯕꯁꯨ ꯃꯃꯥꯗ ꯑꯧ ꯏꯃꯥ ꯇꯧꯔꯒꯦ꯫ ꯔꯤꯅꯥꯁꯨ ꯊꯛꯍꯧꯔꯣ ꯏꯃꯥꯁꯨ ꯊꯣꯛꯑꯒꯦ꯫ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯂꯨꯆꯤꯡꯕ ꯂꯩꯆꯤꯟꯗ ꯑꯣꯟꯁꯤꯟ ꯑꯩꯗꯤ ꯇꯝꯈ꯭ꯔꯕꯅ ꯄꯥꯈꯠꯂꯨꯔꯦ꯫ ꯍꯧꯖꯤꯛ ꯇꯝꯃꯨꯕ ꯌꯥꯒꯤꯅꯤꯌꯦ, ꯇꯝꯃꯨꯁꯨ ꯍꯥꯏꯔꯣ? ꯍꯦꯛꯇ ꯇꯝꯃꯨꯗꯣꯏꯕ ꯑꯩꯗꯤ꯫ ꯉꯥꯏꯈꯣ, ꯅꯪꯕꯨ ꯀꯤꯗꯕ꯭ꯔꯥ? ꯅꯪꯕꯨ ꯉꯛꯄ ꯐꯥꯎꯗꯕ꯭ꯔꯥ? ꯀꯩꯒꯤ ꯀꯤꯗꯣꯏꯕ? ꯉꯛꯄꯁꯨ ꯐꯥꯎꯗꯦ꯫ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯌꯥꯝ ꯄꯥꯏꯌꯦ, ꯁꯤꯅꯤꯃꯥꯁꯨ ꯌꯥꯝ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯑꯁꯤꯗ ꯂꯩꯔꯝꯕ ꯅꯪ ꯉꯛꯄ꯭ꯔꯥ? ꯉꯥꯏꯈꯣꯅꯦ, ꯉꯛꯄ ꯉꯛꯇꯕ ꯅꯠꯇꯦ꯫ ꯔꯤꯜ ꯊꯥꯒꯠꯁꯤꯔꯥ ꯁꯛꯇꯤ ꯇꯧꯔꯒ?
Aduna kay wakhalno. Leichel phamthairaknaga future yengba haibra. Haibra hayumi. Kaino aidi wizard sunatana future kama yengdeba. Adudi ngamde. Mi kawhanbadi haibra. Adumadi ahige rogi subject ni. Nang mingonda nungsiba yadra. Yaradi mangdoiraba. Aigi sakti pong mangkini. Adudi aishu nang nungsiba yadra. Wahay aduda luchingba nupi mabu munni yenglai. Leichil yamna interest layna nupa mangondi yengli. Luchingba wa thaidokiduna. Kari khangingino nangbo ingondage. Kamaina nangna sakti layba oina poklayba. Hanadagi dum poklakpra natragana lamkhangdagira. Aishu kangaude. Aina chahi taramuk surakpa kanda isase mai hongna saduna yang chingi haina tawki hai. Mikup adudagi pumnamaksi yaurukpani. Luchingba nang lai thazabra. Hunter su laybra adudya. Thazay. Demo na mo oirabasu ay lai thazay. Aduga hunter su lay haiba kangi. Makoyna akoy lay kangkrabadi khutakta laktuna hatna bohonarkani. Demon ka hunter gase asengba yeknabra. Yeknaba. Mani yeknabani. Adubu karigumbada thawaidagi hena chanaba moirakibsu yai. Demon hunter pahawra. Pahawde. Aidi pahawdre. Nangdi. Aisu pade. Ada mi asiba hingan basu ngambra. Haidi noise aphabadi natedana. Demon se patteba. Heldagi ka lakpa natra. Mani. Akoy se patte. Adubu demon kudimong patte haibadi lani leichil. Pumna magpatabra. Phaba yawi. Chap manay. Demon singda aphabasu yawi. Lai singi makoksu lay. Noyge su makok laybra. Haidi king queen adumayna ga laybra ba. Nangi wahang mayam sidi ayoy na kog chakleda. Lay. Akoy gisu makok lay. Adubu madi. Ahan balan haibadi. Layam ga sokna ki balan dagi muti onduna laykre. Madi akoy na paida basakti kaya pay. Nupira nupara haibadi. Adudi aisu khangdre. Aikoy na lakliba pot amagidamak adusu magi oiba potni. Mana amuk hanna phangkrabadi akoy bu minnay oina sizinagini. Maram aduna pot adubu mana kaidongnungda phangaloi. Yamna sathi haina kibani mahakti. Luchingba kai pot sakno. Adudo. Luchingba leichil gi mitlu anidana munni yenglagtuna. Red diamond. Leichil khajik sang silaknaga. Wari sinima yamal. Awoy bamaki loina leiramgadra. Wahang adugi paukhom pida luchingba tapna. Hunter gi kutak aise thawai thakraba nang kaidogani. Kai wahang no nang nahangnido. Taningde adumba wangang kano. Aibu nang na lokra oihaningbra. Adubudi aigidamak kai khalam dorige. Haina puk haugatuna thokre. Luchingbasu yenghawi nupi mana chatkiba. Ayung nganta aduda loyangan na loishilaga hekta paikre hospital tamna. Tanusu lakpada ngairibani loya lakpa ubada. Loya, nache una laira. Nati, nang. Ay di kay kya? Hausiti nang sinada yadre ni ngay ko se. Hay na chang silaglaga. Banner ama lagthoraklaga tanugi ngaksamda layriba mami ado napsankre tanuna. Kaino dawriba dudya? Mina uraga kay khankranya? Nang nupa koybra. Dog law na hanglagpa aduda tanu mamit lagthorai. Pakat na so garden lomda oina komlomda chatkre loya sutana duna. Hangli sinangonda ni. Kay di nupa no koy di. Adudi ay kakoy narasira. Wahay aduda mang thana chatlamba chap lepkre miuna da kadomda chongkrabano ahangoy ga punna chongkrabra magyan amatadre loya di mabu nungsibagi nate mikup khoding senaba yanabani mana haibaso inba yanabani tanu onthokta mamaya da suklaga soli aibu kaino haidu sibo mamai kale aidi ikaibada sirida propose kutawsibu kaino aidi as Tadabro. Amuk su kausilagpa aduda
Tanu tawpam khangda lei loya sa changsilaktuna ikaibagi mathau tadeda sida nang which ngasidagi nangi nathau aina ningthina takani aina takpa matamda nang aigi kanasu oina udanaba nang hangoyakpa yai adubu ai nangi BF ni khalagadi wakhalada lakpa ngamdu maram asina haibani ai kai khum haino nupi ni isaw yam langasu ikai khangi yayadi sathik ta hayu kidoge khumnaba lakna ringaida maningdagi loyagi managan aduda phak hekta tharakpani ngai hakti ngawi as kanano pusa nokthana khangbra nupi da karan tawradana iche nai he nangi hanagi khobakse cha da kuirabani kanagi iche nupi da chagat tawsano nupa oirusune phudarakadabane idi haina tanugi manakta changsilai ibe masak henbia iche na nahan haikibadu khangbra ai wits ne dura angau bisidi mi tani ni nangbo asi kok chakpani nangbo mu phaduna pubigi sani masu khangbani nangna haido ira noi hausi kangi nungsinadringai sichit nana tamnari se kaigino privacy haiba masu laibani privacy su khara thamu nangbu sana potlo maman laitabi he nang kari yengde chalomta loya su tande mandi yengduna onthorakpada masam ngaksamda kakpin nupida leptuna mu yenglammi aduga nokphe tawduna ai laibakse nahanda opa chatkida ngairi opa amamung lae hi parbogum I love you so much loya ngakna drama makhalamani ne sijo ngaikho chakhino icha piramo pukta hapamo ba loya khangpre khangna tanu de yenglai tanu su yenglaga noksilai loya na tanu oi chale cheksallo oren lawlake tring toro hekta ai su ngawdoreba chakhino haraga opa saken ngai khomi nangba korea da pubiyo noise phatte sigi sara manung sida leiba sakthi manu pa sing sida tadorba khangde haina chakhre puja tapna tanu adu wakhal tana khaurakpada tanu ngakna iche puja khaideda iche kaugera ima kaugera ahidi ahal oire adubo ai loyagi machini tanuna nangawdrabra nangona wari amta sanage nangi ngaksamda taba mami ai sudai nang khangi ko madu wits kini wits da so makal ahum thoi khangdaba moina ani haibani future wits musician wits aduga ani makngamba amaga nangdi karambano ai haiba ngamde ai di future wits ni loya so hantarni haibadi sadanba ai gyan ta debo aduga kaigi nangna angau bisabano yaroye ai doctor da haige aigi wari sitako haina puja makut aduna tanugi laibakta thamkibaga tanu mamit loina urakle amamamta pujana gyan taraba aina angau pasakhibasu ai lan yawa pamde adumakpu lanti haure yaudaba yararoi matam chana thoklakani nang kanamta da haiganu ai wakhal tai haiba aduga tanu doctor khabadagi lapna leyo ma afaba minati tanu kina ai yawba ngamai isorna aibu witch oina sembira ise kaigino tanu nang su yaudaba yaroi adubu nang aina hainingbadi mi amada wa pangtamda tamganu nasana nasabu cheksinjo hunter demon makhoina thiribasa akhoi sini khabasu akhoi gumbani adubu ma mi phatani nangsu wits ni madu mana he khangkhibada mana nangbu soidana khangbra aina haise cheksilu loyadi aphabani nang makhoigi michangda lepke hairabasu akaiba leite adubu nang loyaga lohongbadi yaroi nungsinarabasu hairamdana hogalai ai chatlage
Tanu makok ado paiduna matha sana wakhal macha macha khanduna phamhauri adumak. Somda pari lakhibado yaure. Mokhoigi building stair da karakpada hatu chentharakba nupi adoda dong hekta waishilli. Leisnana pariya nangdi mataw karamna. Tholakpani gaino itanta noina sulokpa laktramnina. Moina numit mangani ngai khwaibagini. Pari, I am sorry. I lankri. Nafamda. Aina wakal phadada asawba duna khupaksina tharure. Aibu ngakpiyo. Kaideda. Aina karan phubagini. Nasidagi karan dauraroi. Kai chatuino. Loyagi manakta mahana kaurakpa lens do saba loire. Aingonda ambiyo. Akhoi pumnamakini angawba. Haina leisnan. Nang leiramo. Hairam thokre pari noktuna lens. Leichil kada adumak lay. Luching basu lay. Leichil. Nangna ay senari se kaygino. Ay kanamda hairoi hairaga. Nang senabasu natana. Kani kaino. Aygi suka. Hoy, nangi sukani. Yare. Tanja duda makhadagi kaurai. Luching ba! Luching! Luching basu. Thanil natro. Lae. Hainu kumkri. Leichil instado. Phakpada. Donaugi reels ama thengnaruri. Mamit kupta yengi. Mana yengliba ado dance tawriba tonauda nati. Maningda uriba saktam adudani. Mani. Khabani. Mamit na isang sangna makhutta maybon ama paiduna karino mathariba ado. Khudakta mangkibasu uhawi ngakna. Khaba. Wizard. Kaino aina uriba mayam asibo. Tasengnamak luchingbana haibado. Daradoira. Lantokadorira. Aidi. Haina makhada prapra kumlakbada. Kakhatlakba hiyaiga thingnei. Leichil masado khangbada stair adudagi onthage tawroi. Hiyai leichilgi makhwang aduda tap pharaktuna chingsilai. Makhut aduna chena phakre. Leichil misak ado khangdabana yengi makhada thaninna. Noi saina trosa hiyaiga leirisa. Luching basu phat nongkhatlaga yenglakpani. Adubu pinglawi thamoida karino khangda masado sauhalakpagum phaurai. Prok jaglai. Ma jealous haida oirabra. Munna mamit suksanna hiyagi makhut aduda yengi. Thadokpa kaubasu laiti. Leichil maksu handokte. Mataw aduda oire. Luchingba isum karai. Phuk hawgalaga khawdemlai. Hiyai masu tapna leichil bu thadorakle. Leichil su handoktuna luchingba bu yenglai. Luchingba pisum aduna samnaba makai mabu yengduna leiramba ado ubada. Leichil mahaksu munna yengsilai. Luchingbana. Kaino ina khalisina. Mana nupa amaga thengnaraga aigi thamoisina chaisina kaino. Kaino. Ai ma nungsikraba. Karam kanda. Karamba matamda. Yaro he. Sidi nungsiba yaro.